Arambai News Guwahati Manipuri Pao Tabiribasingbu Ihan Hanbamaktada Chingangbam Sujitarani Kurumjari Housing a Sigi Samlapa Mariba Pao Sing Lovirase Assam Manipuri Sahitya Parisad ki President Dr. Karam Ibunghan Masagi Anaba Amana Hozagi Notun Bazada Laiba Sangaida Ngasi Tang Kuntaruki Anganba Pung Tarani Thoiga Minute Nipumanga Tabada Lekidre Mahak Masagi Chahi Humpunipan Sukre Kanpur College Nagaugi Education Department ki HOD oina thabaktagi pothakiba Dr. Karam Ibunghan Assam Manipuri Sahitya Parisad ki Secretary General Secretary amadi Vice President su oiramki English Singani Taramari da Dekagiri Award phangkibaga loinana chahi asimaktada Thiam Ibo Chaubi National Award su phangki Assam Sahitya Sabha amadi Assam gi atai Indigenous Sahitya gi loop singa Assam Manipuri Sahitya Parisad ka mari naksinahanbada mahakna achoba thodang loduna lakhi Nagaon District Manipur Students Association gi founder president su oiramki Aryan Academy Junior College Hozai amadi College of Education Hozai linkhatpada su mahakna achoba thodang lowki Karam Ibunghal gi machanupa ama mamongnupi amadi masunupa ama leihori Pokpamna Hozai gi Bisnupur Komarakata dagine adubu hauzikna Notun Bazar Hozaida masagi mayum lingduna leibane Dr. Ibunghanna leikidabada maikei kayadagi awaba phongdoknarakli ngasi ayuk Hozai gi Gita Mandir da leiba masagi sangai dagi mahaki hakchang Notun Bazar da leiba Parisad ki sanglenda puraktuna Hozai Parisad ki President Tensuba Maniharna Parisad ki Phiralna kupsinduna ikai khumnaba utkibaga loinana mayamna leisukatki Minute amatumina leiduna maki thawaina lairamlenda ingna chikna layunaba mapugi khuyada thonizaki Manipuri Literary and Cultural Forum Assam Head Office Lanka Hozaina su Dr. Karam Ibunghanna leikidabada minute ama tumina leiduna awaba phongdokre Maifana su Dr. Karam Ibunghanna leikidabada awaba phongdokibaga loinana President Seram Herazitna Manipuri Khunai gi arangba thawamichak ama kenkibagumbani haiki Lakhipur Kendragi MLA Oriba Rajdip Gwalana su Assam Manipuri Sahitya Parisad ki President Dr. Karam Ibunghanna khanghoduna leikidaba asida awaba phongdorakre Manipuri Literary and Cultural Forum Assam Head Office Lanka Hozai gi ihan hanba oina phongba lairik Punsi Nobel ngasi makhum hangdokre Nobel asi ayekpam Kunja Mohan gi ahum suba lairikni Forum asi gi Vice President H Brajalal na mifam mapu M Chawito na Chief Guest oikiba thoram asida Dr. Sulekha Assistant Professor Kasar College na lairik asigi masak takhi Oza KH Kamdev na A Kunja Mohan na Manipuri Sahitya da tamliba khudolbu thagatpa phongdokibaga loinana Chief Guest oikibi Chawito na aiba Kunja Mohan gi lairik singi matangda wafam kayasu phongdokhi Assam da Covid amadi Durga Puja maraksida Mia Museum gi wathok asumasum chawthorakli Coach Rajbangsi Sangram Samiti na Proposal asi handokadabani haibagi phirep kaloinana Sankardev Kala Khetrada Mia Singi Museum thamba yaroi hairakre Assam gi CM Sarvanand Sonowal naso Assamese Singi Guru Sankardev ki phidam hinghanduna sengna thamgani Kala Khetrada Mia Singi Museum thamba yaroi haina ngasi sengdorakre Chairagasida Asu amadi AJYCP nasu Mia Museum gi wafam asigi mayokta kanna lepkibaga loinana Congress ki Leader of the Opposition oriba Debabrata Saikia nasu Party asimik ki MLA Serman Alina Thangalakiba wafam asi gi matagda waroba phongdokibaga loinana Mia Museum senglaba Kala Khetrada thamba yaroi hairakre Manipur da yelhongai dagi chathaduna lakliba kwak tanbagi thoram ngasi Rajya Sabha gi MP su oriba ningthau leisemba sana jawbna luchingduna wangkhai angom lekai da leiba Youth Community Hall da pangthokre thoram asida sana konungi angom ningthau amaiba amaibi amadi palal loisangi saisakpa saisakpi singnasu saruk yakhi thoram asigi pandamdi state asigi oina kum asigi apha phatta khudam changdam yengba amadi phattaba singdagi ngakthokpani Manipur asu Covid number moiduna matam kuina leptuna leiruraba film number gi thabak sing hayengdagi SOP sing ngakna number hoba yaragani haina Manipur State Film Development Society gi maikaidagi cherol ama thorakre Lagliba session asidagi hona higher education gi general course non professional da OBC mitai pangal gi chakthung chada mari thambiu loinana chakthung asi mapung phana pidribasi yengsinbiu haina All Manipur Muslim Students Organization amadi Pangal Students Union Danamanjuri University na Manipur gi CM da memorandum ama pisankre
तालिबा वाकतसिंग असि पिथोक्त्रबदि लाक्लिबा अक्टोबरगी तांग 19 अहिंग नोंयाइदगी 30 अहिंग नोंयाइ फाउबा मणिपुर पुंबा जनरल स्ट्राइक तौरगनी लाउथोखरे ngasi ayuk Federation of Haumi gi President oriba Sapamcha Jadumani athoiba mithung amadi Kabui Union gi President Dr. K. Hera Kabuina Thoramapu oiduna Imphal gi Namdulong Kabui khunda pangthokiba Kabui Mahiroi singi oiba mifamda Kabui Mahiroi singtagi oiba loop ama semba amasung semgadoriba Mahiroi loop adugi maming All Manipur Kabui Students Union haina mingthonba hainasu warip laukre Mato asumna union asigi thau punanaba miyoi nipan su khanki makhoi manungda president oina Jes Kabui vice president oina Palmai Gaitholpu general secretary oina Maisongam Thaimei amadi assistant general secretary oina Disin Remai busu khanki Nagaland gi hanagi CM amadi hauzik leader of the opposition oriba TR Jeliangna tonganba firal amadi tonganba lengak pathap pinanaba NSCN IM na talibu wakat sing adugi oina formula ama semnanaba center na kanna hotnari hairakre Delhi da haukiba mamang chayolda Home Minister Amit Sahaga unakrabagi matung ahan boina paumi sing da wangang laduna Jeliang na hairakhi adudi tongan ba firal amadi lengak pathap ki wafamasi santainana ba formula ama yathoknana ba Home Minister na Intelligence Bureau IB gi khutpu amada khanghankre hairi Assam da COVID ki phibam hanadagi yamnamak phagalakle positive oibagi masing yamnamak hantharakpatana tana phagalakpagi changsu yamnamak wangkhalakle ngarang Assam da sample lising nipan ga chatret yankhayum doi COVID test tawda chani supna mari positive oiba thengna khrabagi matung ngasina sample lising 13 ga chani kunmanga test tawda chani ga 15 khaktamak positive oiba thengna khi mato sumna ngasigi oina positivity rate asi chada ama dasmik manga amada hantharakre ngasi positive oribasing asigi manungda state asigi oina khwaidagi sokliba district mayol sahar su oriba Kamrup Metro district ta hanadi chamri chawagi mathakta positive orambadu ngasidi supnatagi 93 khaktamak positive oiba thengnakhi asida sunatana Assam da covid number moiduna sibagi changsu yamnamak hantharakle chada hairagadi sino dasmik mari mari da hantharakre ngarang su state asida miyoi mari khaktamak covid naduna laikhide aduga ngasina miyoi ani covid tagi laikanaba ngamdana laikhidre Assam da hauzik covid ki apunba confirm case masing lakh ani ga lising mari chahum ga marfu taruk ne active oriba case masing na lising 13 ga chanipan marfu 13 ne lakh amaga lising marfu nipan chawnga ga marfu mari na naba phakre apunba laikhidabagi masing na chamapan supna nipan ne Tripura da COVID-19 ki apunba confirm case masing lising kuntra ga chani tarani pani lising amaga chamapan marfutarani thoina active oiri laikhidabagi masing chahum ga nipuni Manipur di COVID ki phibam hena sathirakli ngasi so anoba positive case chani ga humphuni thoi pangki masigi manungda chani ga 85 na michamne taret na CAPF ki personnel singni Positive oriba micham chani ga 85 asigi manungda mangadi mapandagi halakpa singne aduga lemhoriba chani ga 80 na travel history leitaba singne makhoi manungda khwaidagi yamna Imphal West gi haibadi chamaga 18 positive oiba thengnakhi ngasi miyoi manga su covid naduna laikhidre asumna apunba laikhidabagi masing chamaga nifumari yaukre phagalakpagi changsu namely haibadi chada humbudra mari dasmik mapan ahum khaktani Manipura total confirm case masing lising 13 ka chamri kunmari ni active oriba case masing na lising mari ga chani kulhumdoi ni lising 13 supna 58 na naba phakre Arunachal Pradesh ta apunba confirm case masing lising 13 ga chani nifumari ni lising ani ga chani humphuna active oiri laikhidabagi masing 13 ni Meghalaya da apunba confirm case masing lising 8 supna kunni lising amaga chatruk supna marina active oiri laikhidabagi masing marfu humdoi ni Nagaland da apunba confirm case masing lising nipan ga chawnga 15 ni lising amaga chanipan 15 na active oiri laikhidabagi masing kunmari ni Sikkim da apunba confirm case masing lising ahum ga chanipan 35 ni chani ga 93 na active oiri laikhidabagi masing humpu mari ni amade Mizoram da apunba confirm case masing lising ani ga chamri 93 ni chani ga 59 na active oiri laikhidaba amata yaudri Ngasigi oina hauzik fawda India da COVID-19 ge anoba positive case lising amaga chatruk nifu khaktamak phangli masida state kunma thoigi report watli total positive case masing na lakh humbudra mapan dasmik ani taruk ne total active case masing na lakh taruk dasmik mari taret ne
Total death na lakh amaga lising taramapan chaniga nifumangani. Ngasigi oina hauzik faubada India da mioi COVID number moiduna chamaga marfutara humdoi laikidabagi pau lakli. India da khwaidagi sokliba state ahanbada Maharashtra ni anisubada Andhra Pradesh ahumsubada Karnataka marisubada Tamil Nadu ni. Total positive oiba total active oiba amadi total death ta khwaidagi sokliba se state Maharashtra ni. Adubo hariba state sing asidasu COVID ki phibam hanaga yengnarubada tapna phagalakli. China da COVID ki anuba case kharasu amuk phangba horakle. Awang nongchup China gi Xinjiang Uyghur Autonomous Region da asymptomatic coronavirus case chamaga kuntra taret nongna amuk ngarang thiknakre. Panba yabade hariba anuba case sing ase hokiba thangza nubita asymptomatic case ama phangkiba adugi imungi miyoi singa sokna samnaramba miyoi ngaktani. Adubo ahanba case asigi mari makhong hauzik faubda khangba ngamdabadagi community spread oirakadra haibagi jingnaba lei hairi. Ningsingba yai handakta nongpok China gi Kingdo city da laichadasi yamna likna sandorakpa urakpadagi Jackson thorang oina numit mangani khaktangi manungda miyoi million tara test tobutaki. Jairagasida Europe tana COVID ki anisuba web lakpadagi leibak kayada curfew partial lockdown amadi atayati athingba kaya thamjinba hokre. Police authority na chayol anigi oina school amadi restaurant sing thingjinkre. France tana leibagasigi misingi saruk ani thokpagi ahumukta curfew thamjinkre. German gi konung sahar mi chinba mafam singda marks upnanabagi akanba warning tawkre. Denmark tana numidang wairam yonba thingba hokhibaga loinana miyam punbadaso athingba thamba hokre. Belgium dana chaliba chayola sigi oina pub amadi restaurant sing thingjin khibaga loinana numidang curfew thamjinkre. Spain dasu curfew yauna emergency gi thorang kaya lauthokre. Asia gi lebak singi manungda COVID ki top thorang ama Bangladesh na paikhalakle. Marks uptaba miyoi singda makhal amatagi service pidanaba no marks no service ki thorang paikhalakre. Lebagasigi Prime Minister Oribi Sheikh Hasina na chair logduna phamkiba cabinet mifam amana marks uptaba miyoi amata office changhandaba haibagi waripsu lokhi loinana masjid khudingmakta imam gi khuthangda order asi sandokhinaba Islamic scholars sing amadi dharmagi luchingba singda khanghankre. Union Information and Broadcasting Minister Prakash Javadekar na Jatigi Firal gi matangda PDP Chief amadi Hanagi Jammu Kashmir gi CM Mehbuba Mufti na handak tangang kiba wangang adu leibaga sigi machu ahum gi firalbu ikaiba pibani haina pendaba phongdorakre. Panba yai PDP Chief asina aikhogi firal daku singna munduna pubikre hai kibaga loinana Jammu Kashmir gi tonganba firal amuk hana piraklaba matungda tha National Firal Yungani hai kibani. Mufti gi asigumba wangang asidagi Srinagar amadi Jammu da BJP gi firal gi irang haurakhi. Jammu Kashmir da laiba PDP gi office mamangda National Firal kaya pahen ki bagaloinana PDP firal dagi hena National Firal na hena wang na pahen ki. Maharashtra gi CM Uddhav Thackeray amadi Bollywood actress Kangana Ranaut ki marakta chingilan kangkhalakli. Uddhav Thackeray na Himachal Pradesh ti ganja gi labuk ni hairaduna Kangana Ranaut po hanthaba meeting na yenglakhi. Adubo Kangana Ranaut na de CM Uddhav ti pukchel pikpa mini hairakhi bagaloinana Himachal Pradesh ti Devabhumi ni Siva amadi Parvati gi leifamni hairaduna CM na Himachal Pradesh bu ikaiba pire haina amuk phongna singnarakre. Amadi Vietnam da handak leptana nong chubadagi ising ichaw amadi leibak ningkhaiduna miyoi chamaga kuntra hena sikre aduga miyoi kaya amana thiba phangdaduna leiri. Central Vietnam province ki yum lak amaga lising humbudrani panmuk ising na laksinkre miyoi million manga hena ichaw gi awaba mayuknari. Yum da yokpa sasan lak mapan gelising kuntra manga hena ichaw na chentaduna pukre. Ichaw sina low uriba lam hector lising amaga chonga hena ising thumjin kibaga loinana mahei marong thariba lam hector lising taret ka chanipan hen baso amangata thokre. Mato sumna malem gi COVID ki pandemic marak sidasu Vietnam na ichaw gi ngamkhalik taba awaba mayuk na batari. Ngasigi oina di Arambai News Guwahati da Manipuri Pao sandok chaba matang installation zabaga loinana amukasu hanna khurumjari.